Hi ma'am, good morning ma'am. Ngasigi agi blog se yumjaga se sangon se numit ki blog ne video ne ado ai editing to bangam dana thangalawdre matam chana ado se aina akoi ayuki ai de se sangon se numinina khoi nga ga ke chadamina dum bread pakora hoina semjale paru budi school thare duga sonu ki tiffin gi hoina ado mase ina niramis iron bani chaksa banangdre bread pakora se hoina dum charage tiffin de dimage happy ge ina sembi bani bread marina sumai triangle tawna nipan khakti thokto imare aduga ma khara pijarani aduga tiffin da happy garani nangdre walking chalubada thengre yamna ngasidi am satin thengdo khara lapna su walking ge chalure aduga papap laga ise papap irumai ta khota tawraga magi sembi bani ma hana thadokhrage aduga item tamna thabak losenge aduga ngasidi asidagi khara budi lab kilometer kun hai male beltola bazar chelu gain to bane baduna thabak ju prap prap seme sesena ina hore duk thalo raga paruga iga chamina rani sono gi ju tiffin je yombi baloire ma di pura roi beltola da chawro mina ko ama kana loisali duga khu paru de ina hawdok pidre school lei boi di ma singa na hawdok ga da ba aduga tummi ma kana hawdok tramina tuition school chaka da balai tamina maka ai oli yam ka inge hojik di ma'am sono gi ju tiffin loire duga moi chakare sono chakraga ka ko man ai thangi ni pisi gi macha ni pasu leire aduga mapana thindoi ni ma diko benasa masi di nungsa yamna nganna thokle nganai de hojik pung 8 ka makhai ni pan ta dore da adu papap thabak loiramaga khoisu beltola chatna baina tawbani se chakare paru kari gi skun chatirno ai sono na khoina thabak ama chatuine haiba aduga isu sono chakaraga dup thadoe aduga paru se hawdok pizza bida gloiraga masu lotion ba loire hojik se papap tawbani ichi ga khoga chatuini beltola dane aina thabak lotion amaga chaba thakpa loire ga khoi ma pasu ngasidi off leire aduna chaba thakpa loire ga khoi se amuk la e beltola da chaline ba ko market da अखोई न लेरिसिदगी बेलतोला मार्केट से लापदा किलोमीटर 20 है मारे अखोई मपा है 20 मना कोई मारे लापनिना आई अहान बलाक चाहिए मिने बेलतोला मार्केट बेलतोला का अखोई किसी हवा जोंगचा के से सिदा योंगचा के से फंगबदुना दुम चथु से न लापने अखोई ऑफ लेबदुगने लापति लापे फजन लापे अदे बाजार खुचो मंगारी जु मयाम ले गाड़ी खामम लेतरे मपम गाड़ी जेंगा सेकेंड हैंड की फी मारे फी सु मयाम योले गाड़ी सु मयाम लेरे होरेन गाड़ी लेबि तारे अदुगा बाजार चावैना नंगि नुंगाय ओइजेट बाजार खुचाव मनि मयाम आई हान बलाक जमने से अखोगी मेते गी तम ओइना लाइन ओइ मारे आदो सिदे सब्सक्राइबर अमसु फंगनारे आइगी परू आइना कौरे सिस्टर अमना आइदि खांगबगी को आदो सिदा अखोगी मेते गी ओबि योंगचागी ओले nga ayaiba योंगचाक से मरु याउदबसिना तरुक अदुगा मरु याउबना तरुक तलुबा चनी हाइरा चनी अंकै हाइब्रा अखोइदि मरु याउबसे लौरक्तरेबा को अखोइ मपादे आइदि चादमिना अखोइ मपा मथनता चादोइनिना मरु याउदबसे मादि सिंजु चानिंगबगी पोरे मागे तरुक अंकैगी चामगी तरुक हाइबनेबको अदुगा सिना हवाई मुबी आई मणिपुरगी कैनो फंगबसिंग अखोइ सोंदा फंगदबसिंग मयांग चादब अखोइगी मेति सिसु टोमेटो मखलमनि हाइबो मारे आदि संतक तोय क्वा मुलकपगी अंगांगबगी टाइपतने अदुगा nga ayai ba khara lawrani iche su lawri kole hawai maru rajma kaino koi se kai maru hai ko hawi kan sui ja ba kg makhai da rupa chamga 7 pawa da hum cha hai na chamga ko ma iche di law khara ai di lawdre akoi kai leidu ba nga ayai ba khara lawrani khamen khaba do khamen macha do akaba da su leira koi ma pa ngauja gre half kilo da yang khai ne na ko pa na half kilo lawni hai gre ma
ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯆꯥꯅꯤꯡꯕ ꯄꯣꯠ ꯅꯠꯇ ꯃꯌꯥꯝ ꯌꯣꯜꯂꯦ ꯁꯤꯗ ꯃꯨꯀ ꯉꯥꯒꯁꯦ ꯄꯋꯥꯗ ꯍꯥꯏꯔꯣ 400 ꯍꯥꯏꯔꯣ ꯀꯦꯖꯤꯗ 400 ꯍꯥꯏꯔꯣ ꯑꯗꯨꯒ ꯄꯋꯥꯗ 400 ꯑꯣꯏ ꯃꯥꯜꯂꯦ ꯁꯣꯏꯕꯨꯝꯁꯨ ꯂꯩꯔꯦ ꯂꯣꯏ ꯁꯨꯔꯦ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯗꯤꯀꯣ ꯍꯥꯏꯗꯤ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯤ ꯆꯥꯒꯗꯕ ꯄꯣꯠ ꯆꯩ ꯄꯨꯝꯅꯃꯛ ꯂꯣꯏ ꯐꯪꯉꯦ ꯖꯦꯟꯗꯦꯝꯗꯤ ꯍꯪꯒꯥꯝꯗꯤ ꯑꯩꯈꯣꯏꯁꯨ ꯄꯋꯥ ꯑꯃꯈꯛ ꯂꯧꯔꯦ ꯉꯥ ꯑꯌꯥꯏꯕꯁꯦ ꯁꯤ ꯉꯥ ꯑꯌꯥꯏꯕ ꯃꯆꯥꯁꯦ ꯑꯗꯣ ꯑꯩꯗꯤ ꯍꯥꯟꯅꯗꯤ ꯆꯥꯔꯝꯗꯦ ꯍꯧꯖꯤꯛꯇꯤ ꯉꯥꯎꯔꯦ ꯆꯦꯡꯁꯤ ꯉꯀ꯭ꯔꯥꯗꯣꯅꯤ ꯉꯥꯆꯤꯛ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯄꯋꯥꯗ 400 ꯍꯥꯏꯕꯀꯣ ꯑꯁ ꯑꯩꯈꯣꯏ ꯃꯄꯥꯒꯤ ꯄꯥꯝꯖꯕ ꯂꯩꯔꯦ ꯑꯩꯈꯣꯏꯒꯤ ꯗꯕꯥ ꯇꯤꯟꯒꯤ ꯉꯥꯗꯣ ꯁꯣꯏꯕꯨꯝꯁꯨ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯍꯋꯥꯏꯖꯥꯔ ꯑꯀꯪꯕ ꯑꯣꯏ ꯃꯥꯜꯂꯦ ꯍꯋꯥꯏꯖꯥꯔ ꯑꯆꯧꯕꯒꯤ ꯑꯀꯪꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯁꯨ ꯉꯥ ꯄꯋꯥ ꯑꯃꯈꯛ ꯂꯧꯔꯦ ꯑꯗꯨꯒ ꯈꯟꯈ꯭ꯔꯦ ꯁꯨꯝ ꯍꯔꯥꯎꯕꯅ ꯂꯣꯏꯈꯔꯦ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕꯁꯦ ꯃꯥꯅ ꯄꯥꯝꯖꯕꯁꯤꯗꯤꯕ ꯈꯥꯃꯦꯟ ꯃꯆꯥ ꯑꯈꯥꯕ ꯍꯥꯏꯕꯗꯣ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯁꯟꯊꯣꯛꯄ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯃꯃꯤꯡꯁꯦ ꯈꯟꯈ꯭ꯔꯦ ꯑꯆꯧ ꯑꯆꯧꯕꯗ ꯃꯥꯗꯤ ꯍꯔꯥꯎꯖꯈ꯭ꯔꯦ ꯌꯣꯡꯆꯥꯛꯁꯨ ꯑꯍꯥꯎꯕꯒꯤ ꯑꯍꯥꯎꯕꯇ ꯉꯥꯏꯔꯦ ꯏꯆꯦꯗꯤ ꯉꯥꯆꯤꯛꯁꯤ ꯂꯧꯈ꯭ꯔꯦ ꯄꯋꯥ ꯑꯃꯈꯛ ꯂꯧꯔꯤꯕ ꯑꯣꯏ ꯃꯥꯜꯂꯦ 400 ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯄꯋꯥꯗ ꯑꯩꯁꯦ ꯁꯣꯏꯔꯤꯔ ꯀꯩꯗꯧꯅꯣ ꯈꯪꯗꯦ ꯇꯤꯟ ꯉꯥꯁꯨ ꯑꯅꯤꯈꯛ ꯂꯧꯔꯦ ꯁꯤ ꯃꯆꯜ ꯁꯤꯁꯦ ꯑꯩꯈꯣই ꯍꯥꯟꯅ ꯂꯩꯃꯤ ꯑꯃ ꯃꯩꯇꯩ ꯑꯃꯅ ꯄꯤꯔꯛꯄꯅꯤ ꯃꯆꯜꯁꯦ ꯃꯅꯝ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯑꯩ ꯏꯆꯦꯅ ꯄꯤꯔꯛꯄꯒꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯁꯦ ꯃꯣꯏ ꯑꯅꯤꯗ ꯑꯅꯤꯁꯦ ꯁꯤꯁꯇꯔꯁꯤꯅ ꯀꯣ ꯑꯁꯤ ꯁꯤꯁꯇꯔꯁꯤꯅ ꯈꯪꯉꯦꯕꯀꯣ ꯑꯩꯈꯣꯏ ꯂꯥꯛꯄꯒ ꯚꯤꯗꯤꯑꯣꯗ ꯊꯥꯡꯒꯠꯂꯛꯑꯅꯤ ꯑꯩꯅ ꯑꯆꯥꯄꯣꯠ ꯄꯤꯖꯔꯤꯕ ꯑꯔꯨꯒ ꯏꯆꯦ ꯃꯆꯥꯅꯨꯄꯤꯒ ꯑꯩꯈꯣꯏ ꯏꯅꯦꯝꯕꯣꯛꯅ ꯄꯤꯔꯛꯄ ꯕꯦꯒꯁꯤꯗ ꯑꯩꯅ ꯁꯤ ꯄꯨ ꯂꯥꯛꯄꯀꯣ ꯆꯦꯟꯒ ꯌꯥꯎꯕꯅꯤꯅ ꯅꯨꯡꯉꯥꯏꯅꯦꯅ ꯑꯇꯦꯛꯄ ꯐ꯭ꯔꯦꯁ ꯀꯩꯅꯣꯁꯤꯅꯗꯤ ꯍꯔꯤꯕꯣꯞꯁꯤꯅꯗꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯦ ꯑꯃꯈꯛ ꯂꯧꯈ꯭ꯔꯒꯦ ꯂꯨꯄꯥ 50 ꯍꯥꯏ ꯁꯤꯅ ꯀꯥꯂꯟꯗ꯭ꯔꯤꯒꯁꯦ ꯍꯥꯎꯕꯅꯤ ꯀꯨꯏꯔꯦ ꯆꯥꯗꯕ ꯕꯥꯕꯨ ꯍꯥꯎꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯁꯤꯁꯇꯔꯅ ꯄꯤꯔꯛꯄ ꯀꯩꯅꯣꯗꯨꯅꯤ ꯍꯩꯈꯥ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯍꯩꯈꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯆꯥꯁꯤꯜꯂꯁꯤꯔ ꯀꯩꯅꯣ ꯑꯌꯨꯛꯇ ꯑꯩꯅ ꯄꯔꯨꯅ ꯆꯥꯎ ꯍꯥꯏꯅ ꯍꯥꯏꯕ ꯑꯁꯤ ꯀꯩꯅꯣ ꯂꯩꯔꯦ ꯍꯋꯥꯏꯖꯥꯔ ꯀꯩꯅꯣꯅꯤ ꯑꯀꯪꯕ ꯑꯗꯨꯒ ꯑꯃꯁꯤꯅ ꯀꯩ ꯍꯥꯏꯕ ꯍꯋꯥꯏ ꯃꯨꯕꯤ ꯍꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯍꯋꯥꯏꯖꯥꯔꯁꯦ ꯑꯆꯧꯕ ꯅꯠꯇꯅꯤ ꯃꯆꯥ ꯑꯣꯏꯔꯗꯤ ꯀꯩꯅꯣ ꯇꯧꯕꯁꯤ ꯑꯆꯧꯕ ꯍꯋꯥꯏꯖꯥꯔ ꯅꯠꯇ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯤꯗꯅ ꯊꯣꯏꯗꯤꯡ ꯂꯩꯔꯦ ꯅꯨꯡꯁꯨꯛ ꯑꯩꯈꯣꯏꯗꯤ ꯅꯨꯡꯁꯨꯛ ꯍꯥꯏꯕꯅꯤꯀꯣ ꯉꯥꯔꯤꯁꯨ ꯂꯩꯔꯦ ꯉꯥꯔꯤꯗꯤ ꯂꯩꯕꯩꯅ ꯂꯧꯔꯛꯇꯔꯦ ꯏꯆꯦ ꯍꯪꯒꯥꯝ ꯂꯧꯔꯤ ꯑꯗꯨꯒ ꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯦ ꯌꯥꯝ ꯄꯥꯝꯃꯦ ꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯦ ꯌꯥꯝ ꯇꯥꯡꯉꯤꯅꯦ 350 ꯍꯥꯏꯔꯛꯄ ꯑꯣꯏ ꯃꯥꯜꯂꯦ ꯈꯨꯇꯥꯡ ꯑꯃꯅꯤ ꯑꯗꯨꯗꯤ ꯑꯩꯅ ꯄꯨꯔꯛꯇꯔꯦ ꯑꯩꯅ ꯑꯗꯨꯝ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒ ꯀꯪꯍꯥꯗ ꯏꯟꯖꯟ ꯊꯝꯅꯤꯡꯕ ꯁꯤ ꯌꯥꯡꯀꯣꯛ ꯑꯣꯏ ꯃꯥꯜꯂꯦ ꯃꯣꯏ ꯑꯁꯥꯃꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯑꯀꯣꯏꯕꯁꯤꯁꯨ ꯂꯩ ꯌꯥꯝꯅ ꯃꯊꯧ ꯇꯥꯗꯕꯅꯤꯅꯀꯣ ꯑꯩꯅ ꯂꯧꯔꯛꯇꯔꯦ ꯑꯗꯨꯒ ꯑꯁꯤꯗꯤ ꯌꯥꯝꯅ ꯄꯥꯝꯕ ꯂꯨꯄꯥ 100 ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯝ ꯐꯖꯃꯟꯒꯤꯅ ꯑꯩꯅ ꯑꯩꯉꯣꯟꯗꯗꯤ ꯃꯃꯥꯡꯗꯁꯨ ꯑꯃꯈꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝ ꯐꯠꯇꯦ ꯀꯩ ꯍꯥꯏꯅꯤ ꯃꯥꯒꯤ ꯎꯁꯦ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯄꯀꯣ ꯂꯩ ꯆꯔꯥꯗ ꯉꯥꯎꯔꯦꯗ ꯂꯩ ꯈꯨꯐꯖꯁꯦ ꯑꯃꯨꯛ ꯆꯔꯥꯁꯦ ꯂꯩꯕꯥꯛ ꯂꯩꯇꯕꯅꯤꯅ ꯂꯩꯅꯤꯡꯉꯁꯨ ꯂꯩꯇ꯭ꯔꯦ ꯊꯥꯕ ꯌꯥꯔꯕꯅꯤ ꯑꯗꯨꯒ ꯐ꯭ꯔꯨꯠꯁꯤꯡꯁꯨ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩꯅ ꯁꯤꯗ ꯂꯥꯛꯄꯗꯒꯤ ꯑꯩ ꯂꯥꯏꯐꯇ ꯎꯖꯗ꯭ꯔꯤ ꯁꯤꯗ ꯃꯁꯛ ꯈꯪꯗꯕ ꯐ꯭ꯔꯨꯠꯁ ꯑꯃ ꯐꯪꯅꯔꯦ ꯁꯤꯒꯤ ꯃꯃꯤꯡꯁꯦ ꯀꯔꯤ ꯍꯥꯏꯔꯤꯅꯣ ꯑꯃꯨꯛ ꯀꯥꯎꯈ꯭ꯔꯦ ꯃꯌꯥꯝ ꯍꯪꯉꯛꯑꯦꯕꯀꯣ ꯑꯩꯈꯣꯏꯗꯁꯦ ꯃꯥꯏꯔꯦꯟꯒꯤ ꯇꯥꯏꯞ ꯑꯗꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯁꯤꯁꯦ ꯈꯪꯗꯦ ꯁꯦꯡꯕꯅꯤ ꯑꯗꯨꯒ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯁꯦ ꯂꯥꯏꯕꯛ ꯐꯔꯦ ꯊꯨꯝꯖꯥꯛꯄꯤ ꯉꯥꯔꯤꯁꯦ ꯂꯨꯄꯥ 140 ꯌꯨꯝꯂꯣꯝꯗꯁꯨ 350 ꯄꯤꯈ꯭ꯔꯕ ꯀꯩꯅꯣ 140 ꯄꯤꯕꯩꯀꯣ ꯑꯩꯈꯣꯏꯁꯨ ½ ꯀꯤꯂꯣ ꯈꯛ ꯂꯩꯔꯦ ꯄꯣꯠ ꯂꯩꯒꯗꯕ ꯂꯩꯔꯦ ꯑꯗꯨꯒ ꯍꯜꯂꯅꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯋꯥꯔꯕ ꯕꯥꯕꯨ ꯌꯧꯔꯦ ꯌꯨꯝ ꯌꯧꯕ ꯁꯜꯂ ꯇꯥꯔꯦꯗꯤ ꯋꯥꯔꯕ ꯀꯔꯤ ꯃꯔꯤꯡ ꯇꯣꯡꯕꯁꯤ ꯋꯥꯕ꯭ꯔꯥ ꯋꯥꯏꯌꯦ ꯏꯁ ꯏꯀꯥꯏꯖꯩꯔꯣ ꯍꯥꯏꯔꯣ ꯕꯥꯏ ꯕꯥꯏꯔꯣ ꯏꯁꯥ ꯅꯨꯡꯉꯥꯏꯔꯨꯗꯕꯒꯤ ꯃꯌꯥꯝ ꯈꯔꯒ ꯂꯥꯞꯅꯒ ꯆꯠꯂꯦ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯩꯔꯛꯄ ꯃꯌꯥꯝꯗꯣ ꯈꯔꯇꯅꯤꯗ ꯌꯥꯝꯅ ꯂꯩꯔꯛꯄ ꯅꯠꯇꯦꯗ ꯁꯤꯒꯤ ꯈꯥꯃꯦꯟ ꯑꯈꯥꯕ ꯂꯩꯔꯦ ꯉꯥꯁꯦ ꯄꯋꯥ ꯑꯃ 250ꯒꯤ ꯑꯗꯨꯒ ꯏꯀꯥꯏꯊꯕꯤ ꯏꯀꯥꯏꯊꯕꯤꯒꯁꯦ ꯑꯩꯈꯣꯏ ꯃꯄꯥ ꯀꯥꯎꯖꯔꯦ ꯑꯗꯨꯒ ꯇꯤꯡꯅꯧ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯁꯤ ꯇꯤꯡꯅꯧ ꯍꯥꯏ ꯑꯗꯨ ꯈꯔꯅ ꯏꯆꯦꯗꯤ ꯇꯤꯡꯅꯧ ꯃꯥꯟꯕꯤ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯇꯤꯡꯅꯧ ꯍꯥꯏꯅ ꯍꯥꯏꯌꯦꯁꯦ ꯑꯗꯨꯝ ꯑꯗꯨꯒ ꯈꯖꯤꯡ ꯉꯥꯔꯤꯁꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯃꯄꯥ ꯉꯥꯎꯖꯩ ꯍꯋꯥꯏ ꯊꯣꯡꯕꯗ ꯍꯥꯞꯆꯔꯦ ꯈꯖꯤꯡ ꯉꯥꯔꯤꯁꯤꯅ 100 ꯒ꯭ꯔꯥꯝꯗ ꯂꯨꯄꯥ 50 ꯄꯤꯔꯛꯄꯀꯣ ꯑꯗꯣ ꯌꯥꯝꯅꯗꯤ ꯆꯜꯂꯤ ꯑꯖꯥꯡꯕ ꯄꯣꯠꯅꯤꯅ ꯊꯨꯝꯖꯛꯄꯤ ½ ꯀꯤꯂꯣ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯝꯅꯃꯛꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯠꯅꯤꯡꯉꯤꯁꯦ ꯁꯤꯅꯤ ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯔꯥꯏꯁ ꯀꯦꯛꯁꯦ ꯔꯥꯏꯁ ꯀꯦꯛꯁꯤꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯇꯅꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯂꯩꯔꯛꯄ ꯍꯥꯏꯕꯨ
ꯑꯗꯨꯒ ꯔꯥꯏꯁ ꯀꯦꯛꯁꯦ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯃꯥꯡꯁꯤꯗ ꯑꯃꯈꯛ ꯆꯥꯔꯒ ꯆꯥꯛ ꯊꯣꯡꯗꯣꯛꯑꯒꯦ ꯁꯣꯅꯨꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯂꯥꯛꯑꯅꯤ ꯑꯩꯁꯦ ꯂꯥꯛꯑꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯦ ꯑꯁ ꯂꯩꯔꯦ ꯔꯥꯏꯁ ꯀꯦꯛꯁꯦ ꯈꯨꯍꯥꯎ ꯑꯃꯅꯦ ꯑꯩ ꯀꯩꯅꯣ ꯈꯪꯗꯦ ꯁꯤ ꯌꯥꯝ ꯄꯥꯝꯖꯩ ꯑꯩꯗꯤ ꯍꯥꯎꯋꯦꯕꯁꯦ ꯑꯩꯈꯣꯏ ꯄꯔꯨꯁꯨ ꯌꯥꯝ ꯄꯥꯝꯃꯦ ꯁꯣꯅꯨꯒ ꯃꯄꯥꯒꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯑꯗꯨꯒ ꯆꯥꯕ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯁꯣꯅꯨ ꯂꯥꯛꯇꯣꯔꯦ ꯑꯩꯅ ꯃꯦꯝ ꯑꯩ ꯆꯥꯛ ꯍꯤꯟꯖꯥꯡꯗꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯦꯟ ꯊꯣꯡꯉꯦ ꯑꯗꯨꯒ ꯄꯥꯄꯔꯁꯦ ꯍꯧꯖꯤꯛ ꯂꯧꯔꯛꯄꯅꯤ ꯄꯥꯄꯔꯁꯦ 50ꯒꯤ ꯑꯍꯨꯝꯒ ꯄꯤꯔꯛꯑꯦ ꯁꯤ ꯄꯥꯄꯔꯁꯦ ꯍꯥꯎꯏ ꯏꯆꯦꯅ ꯃꯅꯤꯄꯨꯔꯗꯩ ꯄꯨꯔꯛꯅ ꯄꯤꯔꯛꯄꯗꯩꯀꯣ ꯑꯗꯨꯝ ꯍꯥꯎꯈꯤꯕꯗꯒꯤ ꯉꯁꯤ ꯎꯅꯔꯛꯄꯗꯨꯗ ꯑꯍꯨꯝꯒ ꯄꯨꯔꯛꯄ ꯑꯍꯨꯝꯗ ꯂꯨꯄꯥ 50 ꯍꯥꯏꯕ ꯑꯗꯨꯅ ꯑꯍꯨꯝꯒ ꯄꯨꯔꯛꯑꯦ ꯑꯗꯨꯒ ꯃꯦꯟ ꯊꯣꯡꯖꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯍꯥꯎꯔꯦ ꯃꯦꯟꯁꯤꯁꯨ ꯐꯨꯜꯀꯣꯕꯤ ꯑꯣꯜꯀꯣꯕꯤ ꯂꯣꯏ ꯈꯥꯃꯦꯟ ꯀꯩꯀꯩ ꯌꯣꯟꯁꯤꯜꯂꯒꯅꯦ ꯍꯥꯎꯔꯦ ꯑꯗꯨꯒ ꯄꯥꯄꯔꯁꯤꯗ ꯑꯃ ꯀꯥꯕꯁꯨ ꯌꯥꯎꯔꯦ ꯑꯍꯥꯟꯕ ꯊꯥꯎ ꯊꯥꯗꯕꯗ ꯁꯤꯁꯦ ꯍꯧꯖꯤꯛ ꯁꯣꯅꯨ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯅ ꯂꯣꯏꯁꯤꯜꯂꯕ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯄꯨꯡ 3:30 ꯇꯥꯔꯦ ꯃꯌꯥꯝ ꯁꯣꯅꯨꯁꯨ ꯂꯥꯛꯑꯒ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯃꯦ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯣꯐ ꯂꯩꯕꯅꯤꯅ ꯁꯤꯗ ꯕꯃꯨꯇ꯭ꯔ ꯃꯄꯥꯟ ꯑꯃꯗ ꯌꯥꯝ ꯐꯖꯕ ꯄ꯭ꯂꯦꯁ ꯑꯃ ꯂꯩꯌꯦꯅ ꯆꯧꯁꯤ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯁꯣꯅꯨꯗ ꯆꯠꯁꯤ ꯍꯥꯏꯅ ꯍꯧꯕꯕꯨ ꯃꯥ ꯆꯠꯅꯤꯡꯗꯦ ꯃꯥ ꯇꯤꯚꯤ ꯌꯦꯡ ꯂꯣꯏꯔꯦ ꯇ꯭ꯌꯨꯁꯟꯁꯨ ꯂꯩꯕꯀꯣ ꯃꯥꯒꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯆꯠꯅꯤꯡꯗꯦ ꯄꯥꯈꯪ ꯐꯥꯕꯅ ꯑꯩꯈꯣꯏꯒ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯥ ꯊꯣꯡ ꯊꯤꯡꯖꯜꯂꯣ 자. 아씨. Adam. Kamu. Re. It's not cool kìa. Better. Time is there. Time हो गया बेटा ꯑꯅꯧꯕ ꯏꯌꯥꯔꯄꯣꯠ ꯁꯥꯔꯤꯅꯤ ꯅ꯭ꯌꯨ ꯁꯤꯗ ꯀꯃꯇꯝ ꯂꯣꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯣꯔꯦꯟ ꯅꯨꯡꯊꯥꯡ ꯀꯣꯏꯔꯗꯤ ꯂꯥꯏꯠ ꯊꯥꯜꯂꯛ ꯌꯥꯝ ꯐꯖꯔꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯂꯝꯕꯤꯁꯦ ꯀꯩꯅꯣ ꯇꯧꯋꯤ ꯍꯧꯖꯤꯛꯇꯤ ꯊꯨꯅꯁꯨ ꯃꯝꯃꯦ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯔꯛꯄꯗ ꯅꯨꯃꯤꯠ ꯆꯪꯗꯦ ꯇꯧꯔꯦ ꯑꯗꯣ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯕꯃꯨꯇ꯭ꯔ ꯃꯄꯥꯟꯗꯁꯨ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯅꯨꯃꯤꯠ ꯇꯥꯔꯛꯑꯦ ꯑꯃꯨꯛ ꯅꯨꯃꯤꯠꯀꯤ ꯈꯨꯐꯖꯁꯦ ꯀꯦꯃꯦꯔꯥꯁꯤꯗꯁꯨ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯦ ꯌꯧꯔꯛꯑꯦ ꯑꯃꯨꯛꯁꯦ ꯌꯥꯝ ꯐꯗꯤ ꯐꯖꯩ ꯃꯐꯝꯁꯦ ꯑꯗꯨꯒ ꯐꯖꯅ ꯃꯐꯝ ꯌꯧꯔꯒ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯣꯅꯨꯃꯨꯛ ꯄꯨꯕꯤꯔꯛꯄ ꯍꯥꯏꯅꯤ ꯑꯗꯨꯒ ꯁꯤ ꯄꯂꯥꯁ ꯕꯥꯔꯤ ꯀꯧꯋꯦ ꯃꯐꯝꯁꯦ ꯑꯉꯥꯡꯁꯤꯡꯗꯤ ꯉꯥꯎꯖꯈ꯭ꯔꯦ ꯍꯔꯥꯎꯖꯈ꯭ꯔꯦ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯁꯤꯒꯤ ꯕꯣꯠ ꯃꯅꯨꯡꯁꯤꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯀꯨꯝꯃꯨꯔꯦ ꯃꯣꯏꯁꯦ ꯆꯥꯕ ꯊꯛꯄ ꯇꯧꯔꯒ ꯀꯥꯈꯠꯂꯛꯏ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯪꯉꯨꯔꯒꯦ ꯁꯣꯝꯗ ꯄꯥꯔꯛ ꯑꯃ ꯂꯩ ꯑꯉꯥꯡꯁꯤꯡꯅ ꯄꯥꯔꯛ ꯆꯠꯁꯦꯅ ꯍꯥꯏꯕꯀꯣ ꯍꯥꯟꯅ ꯄꯥꯔꯛ ꯆꯪꯉꯝꯃꯗꯤ ꯐꯔꯝꯒꯗꯅꯤ ꯄꯥꯔꯛ ꯆꯪꯍꯧꯗꯕꯤꯗ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯟꯅ ꯆꯪꯊꯣꯛꯑꯃꯤꯅ ꯑꯩꯈꯣꯏꯅ ꯂꯣꯏꯔꯒ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯛꯇꯣ ꯂꯣꯜꯂꯝꯃꯦ ꯑꯗꯨꯁꯨ ꯁꯤ ꯃꯅꯨꯡꯁꯤꯒꯤ ꯚ꯭ꯌꯨ ꯀꯃꯥꯏꯅ ꯇꯧꯕ ꯌꯦꯡꯉꯨꯔꯁꯤ ꯃꯌꯥꯝ ꯑꯁ ꯅꯨꯃꯤꯠ ꯇꯥꯔꯛꯄꯒꯤ ꯈꯨꯐꯖꯁꯦ ꯁꯣꯝꯗ ꯌꯦꯡꯉꯨ ꯅꯨꯃꯤꯠꯀꯤ ꯇꯥꯔꯝꯗꯥꯏ ꯉꯁꯪ ꯉꯥꯡꯉꯒꯀꯣ ꯃꯐꯝꯗꯤ ꯅꯨꯡꯉꯥꯏ ꯃꯐꯝꯁꯦ ꯁꯨꯝ ꯐꯖꯩ ꯁꯟꯗꯥꯏ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯃꯅꯝ ꯈꯔ ꯅꯝꯃꯤ ꯃꯐꯝꯁꯦ ꯑꯗꯨꯒ ꯁꯤ ꯃꯐꯝꯁꯤꯗ ꯑꯩꯒꯤ ꯐꯖꯕ ꯋꯥ ꯉꯥꯡꯕ ꯀꯩꯀꯩ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯦ ꯏꯁꯩ ꯃꯌꯥꯝ ꯁꯛꯆꯜꯂꯛꯑꯦꯕꯀꯣ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯍꯣꯔꯦꯟꯗꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯑꯅꯤ ꯑꯁ ꯃꯐꯝꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯦꯝ ꯑꯗꯣ ꯈꯔ ꯑꯃ ꯂꯥꯛꯑꯝꯕꯁꯤꯡꯗꯣ ꯂꯣꯏ ꯀꯨꯝꯊꯅ ꯆꯠꯈ꯭ꯔꯦ ꯃꯣꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯑꯣꯏ ꯃꯥꯜꯂꯦ ꯁꯤꯒꯤ ꯑꯦꯟꯇ꯭ꯔꯤ ꯆꯪꯉꯛꯄꯗꯀꯣ ꯂꯨꯄꯥ 90 ꯂꯧꯔꯛꯄ ꯃꯤ ꯑꯃꯃꯝꯗ ꯑꯁ ꯐꯖꯩꯗ ꯅꯨꯡꯉꯥꯏ ꯉꯥꯏꯍꯥꯛ ꯁꯟꯗꯥꯒꯤ ꯄ꯭ꯔꯦꯁ ꯁꯣꯅꯨ ꯌꯥꯎꯔꯛꯇꯦ ꯁꯣꯅꯨ ꯑꯩꯈꯣꯏꯒꯤ ꯊꯪꯅꯩꯒꯤ ꯑꯩ ꯑꯁꯥꯃꯤꯁ ꯅꯨꯄꯤꯗꯨꯒꯤ ꯃꯣꯏꯒꯤꯁꯨ ꯚꯩꯌꯥꯗꯣ ꯂꯥꯛꯑꯒ ꯄꯨꯟꯅ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯍꯥꯏꯅꯤ ꯈ꯭ꯔꯤꯁꯃꯥꯁ ꯅꯨꯃꯤꯠꯇꯒꯨꯝꯕ ꯌꯦꯡꯕ ꯍꯥꯏꯅꯤ ꯁꯣꯅꯨꯁꯨ ꯁꯤ ꯃꯐꯝꯁꯦ ꯎꯔꯗꯤ ꯃꯥ ꯆꯠꯂꯝꯒꯗꯅꯦ ꯍꯥꯏꯅ ꯈꯟꯒꯗꯅꯦꯕꯀோ ꯃꯥ ꯆꯠꯂꯣꯏ ꯍꯥꯏꯕꯅꯤꯅ ꯂꯩꯍꯧꯔꯃꯤꯅ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥ ꯃꯊꯪꯗ ꯑꯃꯨꯛ ꯄꯣꯔꯛꯈꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯐꯤ ꯂꯥꯛꯑꯦ ꯀꯣꯐꯤ ꯏꯪꯂꯤ ꯇꯧꯕꯁꯦ ꯀꯣꯐꯤꯁꯤ ꯈꯨꯍꯥꯎꯁꯤꯗꯤ ꯃꯌꯥꯝ ꯈꯨꯍꯥꯎ ꯑꯃ ꯆꯥꯗ꯭ꯔꯦ ꯕ꯭ꯔꯍꯃꯄꯨꯇ꯭ꯔꯒꯤ ꯏꯁꯤꯡꯁꯤꯅ ꯑꯣꯏ ꯃꯥꯜꯂꯦ ꯏꯁꯤꯡꯁꯤꯅ ꯑꯣꯏꯈꯤ ꯃꯥꯜꯂꯦ ꯍꯥꯎꯕ ꯍꯦꯟꯈ꯭ꯔꯦ ꯃꯥꯁꯨ ꯌꯦꯡꯉꯨ ꯑꯃꯐꯥꯎ ꯊꯛꯇꯕꯅꯤ ꯆꯥ ꯀꯣꯐꯤꯒꯁꯦ ꯉꯁꯤꯗꯤ ꯊꯛꯅꯤꯡꯉꯨꯔꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯏꯁꯩꯁꯤꯅꯕꯨꯑꯕ ꯍꯥꯏꯅ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯁꯨꯝ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯔꯦ ꯑꯩꯒꯤ ꯀꯣꯐꯤꯁꯦ ꯊꯛꯑꯒꯦ ꯑꯩꯁꯨ ꯀꯣꯐꯤꯁꯦ ꯃꯆꯨꯒꯗꯤ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯒ ꯑꯅꯤ ꯑꯃ ꯃꯈꯥꯗ ꯇꯧꯔꯤꯁꯤ ꯃꯣꯏꯒꯤꯁꯨ ꯆꯥꯅꯕ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯚꯦꯖ ꯔꯣꯜ ꯑꯩꯈꯣꯏꯗꯤ ꯉꯁꯤ ꯊꯔꯁꯗꯦ ꯑꯣꯏꯕꯒꯤ ꯚꯦꯖ ꯔꯣꯜ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯈꯤꯅꯤ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯣꯏꯒꯤ ꯏꯆꯦꯗꯤ ꯀꯔꯤ ꯆꯥꯎ ꯌꯥꯗꯦ ꯅꯨꯡꯉꯥꯏꯔꯦ ꯑꯉꯥꯡ ꯑꯅꯤ ꯃꯈꯥꯗ ꯌꯦꯡꯉꯨ
ꯃꯣꯏꯁꯨ ꯃꯣꯏꯗꯣ ꯑꯁ ꯃꯣꯏ ꯍꯔꯥꯎꯕꯁꯤꯗꯤ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯁ ꯐꯖꯔꯦ ꯃꯐꯝꯁꯦ ꯈꯨꯐꯖꯩ ꯌꯦꯡꯉꯣ ꯑꯗꯨꯒ ꯃꯣꯏꯒꯤ ꯑꯃꯨꯛ ꯂꯥꯛꯑꯦ ꯔꯣꯜ ꯂꯥꯛꯑꯃꯤꯅ ꯆꯥꯒꯗꯧꯔꯦ ꯄꯔꯨꯒꯤꯅ ꯚꯦꯖ ꯔꯣꯜ ꯑꯗꯨꯒ ꯃꯣꯏ ꯑꯅꯤꯒꯤꯅ ꯀꯩꯅꯣ ꯆꯤꯛꯀꯟ ꯔꯣꯜ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨꯒ ꯏꯆꯦꯗꯤ ꯀꯔꯤꯝ ꯆꯥꯎ ꯌꯥꯗꯦ ꯆꯥꯔꯔꯣꯏꯅꯦ ꯑꯩꯒ ꯗꯗꯥꯒ ꯑꯩꯈꯣꯏꯒꯤ ꯃꯄꯥꯒꯗꯤ ꯀꯣꯐꯤ ꯑꯃꯃꯝ ꯊꯛꯑꯦ ꯏꯆꯦꯗ ꯉꯥꯏꯔꯦ ꯀꯔꯤꯝ ꯆꯥꯗꯦꯁꯦ Sini jaga deh. Jalan. Kyun? Kuat kan dia? Rakho. ꯄꯔꯨꯁꯦ ꯍꯥꯎꯇ꯭ꯔꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯔꯣꯜꯁꯦ ꯈꯤꯇꯪ ꯆꯤꯛꯅ ꯆꯥꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯝ ꯆꯥꯅꯤꯡꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏ ꯃꯄꯥꯗ ꯈꯔ ꯆꯥꯎꯋꯦꯅ ꯍꯥꯏꯕ ꯑꯩꯗꯤ ꯀꯥꯎꯊꯣꯛꯈ꯭ꯔꯦꯀꯣ ꯇꯤꯜꯍꯧꯁꯨ ꯌꯥꯎꯔꯤꯅꯦ ꯑꯗꯨꯁꯨ ꯁꯨꯝ ꯑꯉꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯄꯤꯖꯔꯦ ꯃꯥ ꯆꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯁꯟꯗꯥ ꯇꯥꯔꯛꯑꯃꯤꯅ ꯃꯌꯥꯝ ꯁꯨꯝ ꯇꯤꯡꯈꯠꯂꯛꯑꯦ ꯇꯝ ꯇꯝꯅ ꯁꯟꯗꯥ ꯇꯥꯔꯛꯄꯒꯤ ꯚ꯭ꯌꯨꯁꯤꯒꯤ ꯈꯨꯐꯖꯁꯤꯗꯤ ꯑꯃꯨꯛ ꯂꯣꯏꯔꯦ ꯕꯣꯠꯁꯤꯒꯤ ꯃꯅꯨꯡꯁꯤꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯂꯥꯏꯠ ꯊꯥꯜꯂꯛꯏꯕ ꯗꯦꯀꯣꯔꯦꯁꯟ ꯍꯥꯟꯅꯗꯤ ꯏꯆꯦꯅ ꯍꯥꯏꯌꯦ ꯃꯃꯥꯡꯗꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯊꯥꯜꯂꯝꯃꯦꯅ ꯑꯗꯨ ꯐꯖꯩꯌꯦ ꯁꯟꯗꯥ ꯇꯥꯔꯛꯄꯒꯤ ꯚ꯭ꯌꯨꯁꯦ ꯈꯨꯐꯖꯕꯅꯤ ꯀꯦꯃꯦꯔꯥꯗ ꯌꯥꯝ ꯐꯖꯕ ꯃꯥꯟꯗꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯟꯗꯥ ꯇꯥꯔꯛꯇꯣꯏꯁꯤꯅ ꯄꯥꯔꯛꯇꯣ ꯂꯣꯟꯈ꯭ꯔꯦꯅ ꯍꯥꯏꯅ ꯑꯩꯈꯣꯏꯁꯦ ꯄꯕ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯒ ꯀꯨꯝꯊꯔꯛꯑꯦ ꯑꯗꯨꯒ ꯄꯥꯔꯛꯇꯨꯁꯨ ꯂꯥꯏꯕꯛ ꯐꯠꯇꯦ ꯂꯣꯜꯂꯝꯃꯦ ꯇꯧꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯍꯜꯂꯦꯗ ꯍꯧꯖꯤꯛ ꯍꯥꯏꯗꯤ ꯍꯟꯕ ꯍꯥꯏꯗꯤ ꯄꯥꯔꯛꯇꯣ ꯆꯪꯉꯨꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯕꯅꯤ나 ꯂꯣꯜꯂꯝꯃꯕꯅꯤꯅ ꯄꯥꯔꯛꯇꯒ ꯀꯩꯝ ꯁꯥꯟꯅꯔꯛꯇ꯭ꯔꯦ ꯑꯗꯨꯝ ꯌꯨꯝꯗ ꯍꯜꯂꯁꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯥꯛꯑꯦ ꯆꯞ ꯌꯨꯡꯉꯤ ꯀꯩꯅꯣꯁꯦ ꯁꯤꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯔꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯦ ꯉꯥꯏꯍꯥꯛ ꯁꯟꯗꯥꯒꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯄꯔꯨꯁꯤꯅ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯁꯨꯅꯨꯅ ꯇ꯭ꯌꯨꯁꯟ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯥꯏꯁ ꯀꯦꯛ ꯆꯥꯔꯦ ꯑꯗꯨꯒ ꯔꯥꯏꯁ ꯀꯦꯛ ꯆꯥꯅ ꯃꯤꯡꯖꯦꯟꯁꯨ ꯌꯦꯡꯅꯕ ꯔꯥꯏꯁ ꯀꯦꯛ ꯆꯥꯏꯕ